ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥ? ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯕ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤꯔꯥ ꯂꯣꯏꯍꯟꯕꯤꯔꯝꯂꯤꯕꯅꯣ? ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯖꯅ ꯊꯝꯂꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕꯗꯤ ꯈꯣꯡꯐꯝ ꯍꯣꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯇꯌꯥꯏꯃ, ꯅꯪ ꯑꯩꯕꯨ ꯉꯁꯤꯁꯨ ꯊꯥꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯇꯌꯥꯏꯃꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯊꯥꯖꯕ ꯃꯥꯡꯍꯟꯈ꯭ꯔꯕꯒꯦ? ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯠꯇꯅ ꯑꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯕꯅꯤ. ꯅꯁꯥꯅ ꯇꯧꯖꯕ ꯊꯕꯛ ꯅꯁꯥꯅ ꯈꯪꯗꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ? ꯀꯔꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ? ꯑꯩꯅꯗꯤ ꯅꯐꯝꯗ ꯂꯥꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ? ꯌꯥꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯇꯥꯅꯤꯡꯗꯦ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ. ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯈꯣ. ꯃꯗꯨꯔ ꯅꯪꯒꯤ ꯅꯨꯡꯁꯤꯕ? ꯃꯗꯨꯔꯣ? ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯂꯣꯏꯅ ꯄꯤꯈꯤꯕ ꯑꯄꯪꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯤꯔꯣꯜꯕꯨ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯥꯖꯈꯤꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯕꯀꯣ? ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ. ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯍꯦꯟꯕ ꯀꯅꯥ ꯎꯔꯒ ꯑꯍꯦꯟꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯒꯤ ꯅꯐꯝ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯈ꯭ꯔꯦ. ꯇꯌꯥꯏꯃ, ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯅꯆꯤꯜꯗꯨꯃꯛꯅ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯂꯕ? ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯅꯍꯥꯛꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯐꯝ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯕꯀꯣ? ꯑꯩ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯣ? ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯤ. ꯅꯪ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ. ꯃꯁꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯇꯒꯤꯅꯤ, ꯃꯍꯥꯛ ꯈꯛꯇꯒꯤ. ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ, ꯏꯀꯥꯏ ꯈꯪꯗꯕꯤ. ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ. ꯑꯗꯨꯕꯨ ꯇꯌꯥꯏꯃ, ꯇꯌꯥꯏꯃꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤ. ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯅ ꯇꯁꯦꯡꯅ ꯇꯌꯥꯏꯃꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ. ꯐꯔꯦ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯇꯌꯥꯏꯃꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯇꯝꯄꯥꯛꯇꯩ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ. ꯑꯩ ꯆꯠꯂꯒꯦ ꯇꯌꯥꯏꯃ.